Manipur gi rang asigi matangda Independent People's Tribunal Manipurna Fonglakhiba report ki matangda Tribunal asibu semkiba People's Union for Civil Liberties PUCL gi Mathakta Moto case Loukhatnaba asoiba chumthok hangadabani haina social activist Sanjoy Hantemna mari Leinaba Singda Taksillakli Lamai Chatruka Marifutara Nithoi Panba report adugi matangda Sanjoy Hantemna Fongdorakibada PUCL gi report asi mamit tangba mina samu yengbagi report kumani aranba report na Manipur da Santi Purakpada henna thintahangani Delhi da based over People's Union for Civil Liberties PUCL hairiba loop asina thasi gi haukiba tang kunda Press Club of India da Fonkiba Independent People's Tribunal on the ongoing ethnic conflict in Manipur haiba report asigi chapter 1 gi para ahumda report tawriba English ngani kun humdoi gi me ahumdagi thokiba irang asida arambai tengol amadi maitei lipun haiba maitei militant singna tampak tak khundariba kukizo singda attack tawrki madugi laman khumba oina chingda kukizo singna maitei singda amuk attack tawbani haiba wafam asi yumfam yaudaba aranba wafamni hairiba aranba report asina housing state asida santi hanjilakpa haurakliba khongsat asida akaiba pibo oina thokani amuka hanna pamdaba thodok thoruknaba amadi kanglup anigi nungshi chanabada singchep thaba oina thokani maramasina High Court of Manipur na state asigi miyamgi interest sokhaliba ranba report asi chumthoknanaba PUCL hairibagi mathakta logi matung inna su moto case ama Loukhatpiu haina Sanjoy Hantemna fongdoki Peace Portland bagi pandamda makoina single report ase Independent People's Tribunal ko ba report asida sigumba yumham yaudaba aranba pau yaurapasi masi khwaidagi laibak thibani kanglupani gi marakta hojik shanti lakpa hauraba haigadra hana sunaba tokpa hauraba president rule gi makhada masi amukka hu kamsilaga kanglup masel gi marakta nungsinadana singchep thajinbo oina thoi masi kudakta hariba aran wafam masi makoina withdraw tawgadabani lokthokadabani koi sumai na tawrena madu semdokna nana bagi damakta aikoi maseni marakto hu kamsinana ba mamangda lana horko matamdasu mainland Indian singi journalist sing media house sing sina aran ba paw mayam phongi koi thengai maduna makoigi victim card sing sinar kanda makoi bu hena thajabiu ka habina chingba aikoi masen hena nungsinada na bhona baduda hena thajagi dana hojik su thakun tare churkan sida inong nong phong ko na hangi august ki tang kun da phong ko sida sigumba laibok thiba aran ba chumda ba paw ma yor ko habese athuba matam da withdraw tawgada bani